Thadou kuki natte haiba wafam MHA gi advisorAk Mishra da mayek sengna khanghankhre pawasi pandam pawse dagi lokhatchabane. Thadou Inpi Manipur team gi mihut kangbu amana Delhi gi North Block da leiriba Ministry of Home Affairs ki office ta MHA gi advisorAk Mishra ga unaduna Thadou phurup kuki natte haina mayek sengna khanghanbaga loinana Manipur da thokliba ethnic violence asida miyamna Thadou phurupu kuki oina ubibadagi phurup asina thengnariba awaba kaya mayek sengna pawdamduna khanghankhre. Thadou Inpi Manipur team gi president Ice James Thadou amasung General Secretary Michael Lamjathang Haukimna luchingba mihut kangbu aduna tha asigi taraga tareta AK Mishra ga unakiba aduda makhoi gi maikei dagi Thadou phurup asi kuki natte kuki gi makha da Thadou leite kuki ga Thadou ga tongan tongan ba entity amamamne adubu laibak thibade Thadou bu kuki oina lana ubadagi kumja lisingani kulumdoi gi me ahum dagi Manipur da thorokliba kuki amasung meetei phurup ani gi ethnic violence asida Thadou phurup ki miyoi kaya ama awaba kaya mayoknari haina phongdokhe team gi maikei dagi phongdokhibada phurup ani gi marakta khutlai asida nakal animakta miyoi kaya ama punsi lomkhiba asida party animak asigi manung chandaba tokhaiba phurup ama oiriba Thadou gi misam kaya amasu punsi pikhamnakhre thokliba lan asida miyamna khangbidana Thadou phurup ki miyoi kaya ama victim oiduna lakle Thadou gi identity bu kuki supremacy force ki makhutta haukiba sahi kaya asi lairakhe maruwaina kuki supremacy militant group sing amade makhoi gi parental civil organization sing gi khubam nungda leiduna khudong sadaba kaya mayokna duna lakhi haina su AK Mishra da khanghankhe team gi maikei dagi makha taraduna Thadou phurup ki oina Manipur da shanti amadi mahausa gi punsi da hanjilaknaba honaduna lakle peacemaker ama oina Thadou community na lamdam asida khundaminariba phurup sing marakta nungsi chanana laiminana honaduna lakle adubu anti peace group sing na phurup asida makhal kaya gi akia khangpiba amade hingsa gi thawong kaya ama chatharakpadagi awaba kaya mayokna duna lakli haina su phongdokhe Thadou tribal community mayek sengba identity amade Thadou community na lawriba thaudangbu sakhangbaga loinana AK Mishra na su Government of India na Manipur da shanti gi punsi da hanjilakna ba lawriba thaudang sing khanghankhe loinana miyamna Thadou gi top topa identity da samamna ba laibadagi phurup asina mayoknariba khudongchadaba kaya asigi matangda mahakna nungaitaba phongdokhe loinana Thadou community na Manipur da shanti hanjilakna ba honabada lawriba thaudangbu AK Mishra na apenba phongdokhe MHA gi North East advisor AK Mishra ga unabadu da Manipur da khwaidagi chawba tribe ama oina Thadou community na maruoiba stakeholder ama oina Manipur da tungkoina chanagadaba waroisin ama puraknaba angamba thakta honagani haina su Thadou Inpi Manipur gi mihut singi maikei dagi phongdokhi haina team gi joint secretary Mangau Thadou na thadorokpa cherol amada phongdorokle panba yabadi mamang sahi 2024 da Thadou Inpi Manipur na sinduna Guwahati da pangthokiba Thadou convention da Thadou community kuki ga mari lainade Thadou amasung kuki tongan tongan ba identity amamamni haina lauthokpa laikhrabane Amuk na meetei da landaraklabadi kuki sing Manipur dagi takthokkani haibagi thajaba pirabadi khul ngakpasingna pairiba khulai sing khomgatlaga governor office ta thillakke Nganbi pawasi pandam pawse dagi lokhatchabane kuki singna pairiba khulai sing lokhatlaga ne amugana meetei da landaraklabadi kuki sing Manipur dagi takthokkani haibagi thajaba pirabadi mama oibisingna khul ngakpasingna pairiba khulai sing khomgatlaga governor office ta thillakke haina apunba Manipur kanba imalu amkil gi president Lourembam Nganbi na phongdokhre loinana Manipur gi anok chief minister ama khanduna athubada assembly mi phampham na bohonagadaba ne Manipur ngakpangam loidaba oirabadi MLA hompumak MLA famdagi tokpiro isana khangna mathangi bot lepi rakanu haibagi kholau miyamna laurakani haina section wa thamlakle wafam asi ngarang lamphel gi traffic lane da leiba All Manipur Women Social Reformation Development Samaj Nupi Samaj ki mayai loisangda luptara Nupi Samaj amkil chingmi tamme Nimpal nongpok laingak apunba nupi lub Anul, Thobal ima, Khwairambal Kaithel ima, Fawoibi Women's Vendor Union, Khwairambal Nupi Kaithel, Samgat Sagat Lup amade, Isal gi Thomi Singna, Pangthokiba Paugi mi Pamamada Phongdokhiba Nganbi na makata na haikibada, Kuki narco terrorist na landarakpada, Misa miyam ngang na balairiba, Security Force singna, Ngakpi sen Piraktabagi na maram oidaga, khul ngakpathoraktuna, Misa miyam ngaglakhiba Security Force singna, Mathaw masak khangdabadagi. Manipur laingak amadi India laingak na khul ngak pathogalakba ne khul ngak liba singbu maram chada na faba punba tawba yaroi haibasi mama singi arepa phirep ne Manipur da president rule PR thamlaktuna Manipur gi governor na numit tare ne gi manung da khulai pikhatlu hairibano
Madu haidringai mamangda governor na thokliba lalasi kanana hobano haiba khangjinba fai loinana governor na kuki singdagi hanna khulai lakhutuna kuki singna meetei da amuganna landa halaroi amugana landaraklabadi manipur dagi kuki sing takthokkani haibagi thajaba pigadabane governor na masigi thajaba pirabadi mama oibisingna khul ngakpasingna pai hairiba khulai pumnamak khomgatuna governor office ta thillakke haikhe mahakna hai hauzik rajniti gi oiba charangna basina maram oiraga anauba lusingba khanba ngamdaba asi athuba matamda lusingba ma khallaga assembly mifam kaunaba honabiyo madu natadana manipur ngakpa ngamloidaba oirabade MLA hompumak MLA famdagi tokpiro isana khangna mathangi bota MLA hompumak lepirakanu haina miyamna kholau laurakani haina su mahakna makhata khe nakal amaromda paugi mifam aduda saruk yakhiba nupi samaj ki president TS Ramani na hai ikhang khangawdana manipur da PR laktuna khul ngakpa phabagi thabak satharagli si karigino meetei singbu landaraktuna misam kaya hatkraba yum kaya mai thakiba kuki singbu na fadraga meetei singda onsilakpa laibak thivane karigidamakta khul ngakpa thoklakibano haibadu munna khangbiyo makoina ngasi ngakpirambagi aikhoi nena taribani haibasi kaudaba fai athuba matamda laingak semlaga lamdam asibu ngaknaba honabiyo ngakpa ngamdraga sengna adum haibiyo isagi iramdam isana ngaksagi haiba wafam palladuna aikhoi India da sutillaroi center gi wasu tarwi haiba wafam su phongdokhe common recruitment exam gi center Piraktabagi rims da Khongjang khre pawasi pandam pawse dagi lokhachabane manipur da common recruitment examination gi CRE gi center Piraktabagi mayokta mahiroisingna rims gi A block da Khongjang khre common recruitment examination asi tha asigi kungatare ta pangthokadabane CRE gi center manipur da Piraktabada khoisaunaraba candidate singna ngaranga yupung tara rom tarakpada Regional Institute of Medical Sciences RIMS ki administrative block ta thomjin duna Khongjang changsilakibane Khongjang changshinbagi pau phangbada lamfel police ki osi khogena lusingba timama laktuna Khongjang changsiliba mahiroi singa wari sanakhe wari sanaraba matung Khongjang loisingi maraktagi mihut kharaga RIMS ki deputy director ga unaduna memorandum ama pisinke Khongjang aduda saruk yakhiba common recruitment examination aduda saruk yagadaba mahiroi amana phongdorakpada CRE gi center singasi Nagaland Mizoram Maharashtra Noida amade atopa state singda pirakpa asina manipur gi candidate kaya exam asi saruk yaba ngamloidabagi phibamda leire haiba wafam thamlakhe RIMS ki deputy director gi maikaidagi exam center asi manipur da su thana bagi damak angamba thakta mateng pangani haina thajaba pirakhe memorandum asima manipur gi governor Rajya Sabha amasung Lok Sabha gi MP ani da su pisingani haibagi thajaba pirakhi haiba wafam thamladuna mari lainaba singna su mijeng sangbiduna exam center asi manipur da pibi na ba honabi yo haina su taksilakle